अहानबद मरोइब पाउ चीफ मिनिस्टर वाई खेमचाना लुचिंगबा टीम अमा लेखागी लंबिदा माउ चतुना नागा सीएसओ सिंगा उनदुना वारी सानगदौरी ILP चना हन्नब इहौदा लेखिद्रबा लमजिंग मैरा सापम रोबिनवुड लेखिदबगी 13 सुब कुमोन थौराम अवाचिंगदा पांगथोखरे अमदी नुमिदुमनिगी खोंगचत्ता सेनापति डिस्ट्रिक्ट चतकिबा गवर्नर AK वाला इम्फालदा हलखरे खुरमजरी ISTV की मणिपुरी पाउ मितेंग ताबरीब सिंगबु तराम नोकचरी पाउ संदोंगना पिजरी चीफ मिनिस्टर वाई खेमचाना लुचिंगबा टीम अमा लेखागी लंबिदा माउ चतुना नागा सीएसओ सिंगा उनदुना वारी सानगदौरी चीफ मिनिस्टर की खोंगसदसेदा डेप्यूटी CM लोसी दिखो MLA TH रोबिंद्रो नुरुल हसन कुमुसा अमदी अतै सिविल अमदी पुलिस की मकोक थोंगबा ऑफिशियल कया लोइनरी ngase yuk angan badagi imphal thadokhiba team aduna senapatida ngaihak pallaba matungda maud leiba potato farm da chaklin charaba tungda CSO luchingba sing unaduna wari sagadawri Timase Hausik Nehaki Mamangda Senapati District Maud Tungkre, Mafam Aduda Chief Minister na Luchingba Tim Aduna UNC Yauna Tungan CSO Luchingba Singa Wari Sanagadauri, Hausik Faugi Oina Kari Matangda Naga CSO Singa Wari Sanagadauri Bano Haiba Chapchana Kangbangam Drabasu, Haukiba Me Thada Sakang Daba Singna Thadogi Pastor Ahum Hatkraba Matungda, Lailon Wi-Fi the Gifakiba Nagamicham Taruk Tamthiba Mong the Sekiba Adugi. Matung tarakpada naga miyam na achumba wayal fanghalu haina khongjang sangsinba asina maikai kyada khudongcha daba piba adugi matangda oiramba yai thajanari Manipur government ki machinery sing pukchel sengna thabak tauba watpana Manipur da ILP mapung fana chatnaba ngamdabani haina JC ILPS ki convener Luangcha Chunkaina phongdurakli Manipur da ILP chatna hangadabani haina sokli singani tara manga da changsin khiba miyam gi hauda thawaina ponta pi kraba lamjing maida sapam Robinwood ki taramathoi suba ningsing thoramda ofamase phongdokhibani Joint Committee on Inner Line Permit System JC ILPS na senduna awaching da leiba lamjing maida gi yata famda thokpa thoram aduda miyam na lamjing maira ke mafamda hailai katke thange salute pedu na lamjing maira buikai khumnaba utke ningsing thoram asida JC ILPS ki convener Luangcha Chingkhaina phongdorakpada thoram asi imaleba kanbada naha singi hanba leitaba thona amadi kathokpa changi haibadu haurakliba mirolda khanganaba pangthokpane lamjing maira Robinwood na miyam gi lambi taklambani Manipurda ILP chana hanana bale palaitaba ihau kaya jangsil lakhibana amasung matamadu gi lengak na hotnaduna ngasi Manipurda ILP lekhibani haiki Hausik Ladiba ILP ki fibam masida peningai oidri ILP chonarabasu mapung fana implement tawbangam dabasi lenga ki Ladiba machinery singna he na thamoi singna thabak tawrabadi mapung faba ngamgani haike Maruina aikogi ILPS phangnaba ILPC phangnaba honarapa batamda faksida leriba ifurpcha khudimangna ahar na amadi ichasing nausing punamangna hauduna phangkiba adugumba ihaududa phangkiba adugumba ILP ni tarai tarai phangkiba nate matamduda lebiriba matamdugi sarkar ge honorable sem birena lechingduna central government da taknaduna pubirakhiba adu miyang ihun khangna akoigi matam chana semna lamlam chigi ipurpcha amona tabum toba thodang adu matamdugi semna pangthokpigi bagi gidamakta iramdam sigi leijeriba amade akoi ILPS ki kambuna akoi matamdugi honorable bo akoi ne ikai komulbo tokbimun khamba ucheri akoi iramdam kai be aroi iramdam gidamukta thawaina pota pirbasu pigri aduna khurka samdana lambi da phamduna akoi khongham lengdana phangkiba adugumba mahiro singi thongna adu tunggi miro singna kaudrego mungta akoi ngasi bauda sinjabani miyang gi apunmagi pangal ama sagatuna apunba unity bi sagatuna apunmagi kholauna phanggiba ILP ni adubu phangkhargasu mapung phaba di khetang watpa population commission di government sembirgasu akoi gi miyang da ILPS ki miyang de government missionary singsina thabaksi khetang sengna taw basi wat pra duna khanjai handaki anauba sarkar sigi CM sina hariba government gi aduma missionary singdu da ming changbiduna tungam chatta afaba leba gi damukta asengba thabak tawbirakani haibigi damukta ju hawileba CM bu ju hakna pungning singenjari amadi thajabasu thamjari
नुमित हुमनीगी खोंगचता सेनापति डिस्ट्रिक्ट चटखिबा गवर्नर एके बला इम्फाल दा हलखरे गवर्नर गी खोंगचदा सिदा चिंगमीगा तामीगा काइना फमनी हारिबा मखिल खुलदा चतुना मफम अदुगा मणिपुर गी पुवारीगा लेनरिबा मरी यंगसिनखे मफम अदुदा खुंजा सिंगना चेतना थाजनरिबा खेंगनांग पाम्बी यंगसिनबगा लोइना ट्राइबल म्यूजियम अमदी खुलगी अवार्ड अपासिंग खंगदोकपगा लोइना खुलगी लुचिंगबा सिंग उनदुना अवार्ड अपासिंग ताथोक ताशिन तौखे गवर्नर गी माइकैदगी लेंगाकना खुंजा सिंगी पांगबे याबा मतेंग पांगनी हाइबगी थाजबा पीखी तुंगदा गवर्नर लोइना बिसु याउबा टीम अदुना माउंट इसोगी जुको व्यू पॉइंट फाउबा चतुना चयेतनरिबा जुको वैली की फिवम यंगसिनखे तुंगदा पुदुना मै खुलदा चतुना खुल अदुगी फिवमसु यंगसिनखे पाउगी मरथना तेन ब्रेक अमतंग लौमिनसे होंगलगलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनदरी अदुना हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोखलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहलक्ति खुदिंग मक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Leiren Jewelers na puthokchari mega monsoon sales adongi imung manungi ahongbu mamalda sana lepangamnaba machine saba sana khudimata supnatagi chada ama making charge khaktada lawiba yaragani maphamna Sega Road Thogdaba Boklaikai Imphal West matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup ब्रेक इतुंग तरामनुक चरी मखताबा पाउ पिचरी गोकुल नेचुरल फार्मिंग ना सुनुसे पाई खुलदा नेचुरल फार्मिंग तौरगा चाथोक मरांकाइना पुथोकपा लौमिसिंगदा मनापी दुन पुकनिंग थौगतख्रे सेयू इम्फाल ना सुनुसिफाई विलेज से केमिकल फ्री विलेज ओइना खलकपगा मरी लेनना लौमिसिंगदा नेचुरल फार्मिंग गा मरी लेनबा लौसिंग पीबगा लोइनना पीएचडी गी ई ओइरंबा लाइश्रम गोकुल चंद्रना नेचुरल फार्मिंग गा मरी लेनबा हार अमदे तिलहार हिदाक ना चिंगबा पीरगा लौमिसिंगदा नेचुरल फार्मिंग तौहंदुना चाथोक पुथोरकपदा चाथोक मरांकाइना पुथोकपा ngamlaba लौमिसिंग पुकनिंग थौगतपगी थौरम अनिरक सुबोइना गोकुल नेचुरल फार्मिंग ना सिलगा पांगथोखरे थौरम अदुदा सीयू इम्फाल के साइंटिस्ट डिपार्टमेंट ऑफ एंटोमोलॉजी की प्रोफेसर टीएच रोबिंद्रो डिपार्टमेंट ऑफ प्लांट पैथोलॉजी की असिस्टेंट प्रोफेसर डॉक्टर सुमित्रा फुराइलाटपम डिपार्टमेंट ऑफ सॉइल साइंस एंड एग्रीकल्चरल केमिस्ट्री की असिस्टेंट प्रोफेसर डॉक्टर देवरिसी शर्मा डिपार्टमेंट ऑफ एग्रोनॉमी की साइंटिस्ट डॉक्टर डायना सामुराइलाटपम सो सरुक याखे पुंगनिंग थौगतपादुदा चाथोक मरांकाइना पुथोकपा लौमी मंगादा मकोक मथंग ताबगी मना पिखे लौमी तरुकना कंसोलेशन प्राइज ओइना खुदसिनखे सुनु सिफाइबु केमिकल फ्री खुल ओइना सखंगबगा इरोइनना नेचुरल फार्मिंग द माइ ओनसिलकपा हेनगलखलिबा सिबु पुंगनिंग थौगतपो ओइना मखातानसु नेचुरल फार्मिंग तौजरिबा सिंगदा गोकुल नेचुरल फार्मिंग ना पुंगनिंग थौगतकनि हाइरि ngase July gi tang Nepal dagi tang tarani thoi fauba numit mangani chupna Bishnupur district ki tongan ba mafam kyada district ase ge manung dalaiba kendra taruk Nambol Oinam Bishnupur Moirang Thanga amadi kumbi ase ge manung dalaiba sanaroi kyana tongan ba masana kayada atho ehen sangdam naduna district ase ge mafam kyada Bishnupur District Olympic Association sinduna pak sana pangtokadoriba first Bishnupur District Olympic Games 2026 ta football masana da saruk yagada ba Moirang Assembly constituency gi oiba football gi sanaroi singda makhoina set kadaba uniform khutsina bagi thoram ama Moirang multipurpose higher secondary school gi ground da pangthokre Moirang SG MLA thongam santina sponsor tawduna piba uniform sing MLA masana player singda khutsina bagi thoram aduda district football association Moirang gi official sing Moirang SC football team asigi team manager Kaisam Rameshwar amadi team coach KSS Rajasu sarukya ke पांगथोकदौरिबा ओलंपिक गेम्स असिदा DFA मोइरांगी मखादा लैबा थांगा मदि कुंबी SC गे ओइनसु फुटबॉल मसानागी टीम सिंगसु सरुकियागनी हाइरे DGP Manipur Mukesh Singh ngarang none district headquarter da satuna district adugi law and order gi fibam yangsinkre DGP ke khongsara da district asige SP amadi CSO leader sing unaduna district aduda mahausa gum ingtapna laiminana ba wa khanakre haire
Round of 16 gi match sing sanaba loishin kibada Argentina na Egypt pu amadi Switzerland na Colombia bu maithi bapiduna FIFA World Cup ki quarter final changkre malem ge lebak ahum USA Mexico amadi Canada na yumbu oiduna mamang thagi tang tara mathoida lebak ni fu Nepal na group tara ni thoi thok na khaidok tuna stadium tara mathoida chathariba FIFA World Cup ki ngarang atheng bada Atlanta Stadium da sanakhiba Taret suba pre-quarter final match ta Argentina na Egypt pu goal ahum anida maithi bapiduna quarter final changkre Argentina ki mai pakibagi goal sing adu si Romero na match ke umbodra mapal suba minute El Messi na match ke marfu humdoi amadi E Fernandez na match ki apiba matam gi ahapa minute ahum da chanke match ase da maithi ki ba Egypt ki goal ani aduna Y Ibrahim na match ke tara manga suba amadi and Jikona match ki humfotaret suba minute chanke Nepal suba aroiba pre quarter final match ke sana ke bada Switzerland na Colombia bo penalty shoot out maithi bapiduna quarter final changre match ase gi apiba matam gi manung da leibak animak na goal amatta chanaba ngamdabadagi penalty shoot out na decide tobada Switzerland na Colombia bu goal mari ahum da maithiba piduna quarter final changkibani thasi gi tang taragi nongyai matung pung amaga minute kontra tabada ahanba quarter final match oina Boston Stadium Foxborough da France amadi Morocco ga sanaragani loisalakpada mariba pam kahana pisari Chief Minister Y Khemchana luchingba team ama lekha gi lambida mauda chattuna Nagasya so singa unaduna wari sanagadauri ILP chana hanaba ihauda laikhidraba lamjing maira sapam Robinwood laikhidabagi taramathoi suba kumon thoram awachingda pangthokre amadi numidum nigi khongchata Senapati district ta chatkiba Governor AK Vala Imphal da halakre Hauzik pau gyuna dia sibina sandok chaba Manipuri pau matang asida loishinjare bejeng tabiri bakum namakpo amuka hana kurumjare